ꯑꯩꯒꯤ ꯃꯤꯡ ꯄꯔꯤꯇꯥ ꯀꯧꯋꯦ ꯑꯩꯈꯣꯏ ꯄꯄꯥꯒꯤ ꯃꯃꯤꯡꯅ ꯄꯔꯗꯤꯞ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯑꯁꯂꯇꯥ ꯑꯩ ꯏꯅꯥꯎꯄꯤ ꯃꯃꯤꯡꯅ ꯂꯥꯡꯂꯦꯟ ꯑꯩꯈꯣꯏ ꯁꯒꯣꯜꯕꯟ ꯊꯥꯡꯖꯝ ꯂꯩꯇꯩꯅꯦ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯃꯤꯡꯅ ꯁꯤꯇꯤ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 4 ꯀꯥꯔꯤ
ꯈꯪꯒꯗ꯭ꯔꯥ ꯑꯣꯖꯥ ꯈꯔ ꯀꯥꯎꯈ꯭ꯔꯦ ꯀꯔꯤꯒꯤ ꯀꯥꯎꯔꯤꯅꯣ ꯑꯣꯖꯥ ꯑꯩ ꯀꯣꯛꯁꯦ 8 GBꯅꯦꯕ ꯑꯣꯖꯥꯅ 16 GB ꯇꯥꯛꯁꯜꯂꯦ ꯆꯟꯗꯗꯧꯕꯅꯦꯗ ꯑꯣꯖꯥ ꯆꯟꯗ꯭ꯔꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯌꯥꯝꯃꯟꯈ꯭ꯔꯕꯔꯥ ꯑꯩ ꯇꯥꯛꯏꯁꯦ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯣꯖꯥ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯣꯖꯥꯒꯤ ꯈꯨꯅꯣꯛꯇꯣ ꯈꯤꯇꯪ ꯁꯣꯏꯔꯦ ꯌꯥꯝ ꯐꯖꯩ ꯑꯣꯖꯥ ꯈꯤꯇꯪꯒ ꯁꯦꯝꯗꯣꯛꯑꯗꯤ ꯌꯥꯝ ꯐꯖꯅꯤ ꯑꯣꯖꯥ ꯑꯣꯖꯥ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩꯗꯤꯅꯦ ꯃꯤꯅ ꯅꯣꯛꯄ ꯃꯤꯅ ꯁꯥꯎꯕ ꯈꯤꯇꯪ ꯊꯤꯔꯕ ꯑꯩꯅ ꯁꯦꯝꯗꯣꯛꯄ ꯉꯥꯛꯇꯅꯤ ꯑꯩ ꯁꯦꯝꯗꯣꯛꯄꯤꯔꯛꯀꯦ ꯑꯣꯖꯥ 어자 수마이 높이요 후하 후하 땡땡 후하 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 파자죠 어자 수마이 높이요 어자 hey Mariam fazaine ông ta buno kira uhahaha uhahaha ha ha ha